29 August 2022 asida Guwahati gi non-mati police station da awabagi saktamda nupi amakak laktuna police da wakat amakak thangalaki. Wakat thangatpa lakliba nupi asigi mamingna Bandana Kalitani. Mahagna wakat asida mahaki mapuroiba Amarjoti de chahi kuntraganithoi amadi mahaki Manembok Sankari de chahi humpunithoi suraba asi mafam khangdana mangkhre. Mahagna makogi khongul libidasu haujuk pawba thiba khangdre haiduna Bandana Kalitana police sing asida kaptuna paw tamjaki. Nupi adugi matau amadi thangalakliba wakat adu police sing aduna taraba matungda mahaki mateng pangani amadi mahaki mangkhiba mapuroiba amadi Manembokpu soidaramaki athuba matamda thigani haiduna police na thajaba piki. Masigi makha tarakpada police na missing case ama register tawduna thaudo asigi matangda thijinba haurakhi. Police singnasu mangkhiba mama amadi machagi maramda clue sing phangnanaba hotnaki amadi case asigi matangda thangnana leiriba police station kudimaktasu paw piki. Bandana Kalitana August ki tang 18 da missing report complaint tawramlaba matungda November tha yoraklaba phawbada mangkhiba mama macha Amarjoti de amadi Sankari de gi langla langjin ama phawba phangba leikide. Mangkhiba mama macha ani asibu phangnanaba police singsu khongul libadi leplamde. Bandana Kalitagi Manembok Sankari de asi Assam Power Distribution Company Limited ki retired employee amani aduga mahaki flat manga amasu Guwahati gi non-mati amadi Chanmari hariba mafam sing asida leirami. Sankari dena mahaki leiriba flat sing asi ren oina sandoktuna thambani loinana Guwahati gi Langanes area hariba mafam asidasu mahaki lam khara leirami. Sankari dege machanupa naitom pokchaba Amarjoti de hariba asidi thabak amata tawramde. Machanupa asina thabak amata tawdaba taragasu makhogi leiriba flat sing amadi mamagi thagi oina fangliba pension sing asina makhogi family asi sel thumgi awad apa leitana yamna nungaiba family ama oina leirami. Police singnasu thogdo asigi matangda thijilakpa matamda Sankari degi leiriba lantum mayam asibu kalakpana maram oraga Sankari de amadi Amarjoti de asi sel thumga mari lenana kanagumba miyoi kharana kidnap tawkibra haibasi police na ahanbada chingnaba poklami. Police na kidnap tawkibra haiduna thijilakpa matamda kidnap tawkibagi oithokpa yaba maram amata leiramkide. Bandana Kalitana mahaki ahanba police ta complaint tawdringegi matanga sida Bandana Kalitana mahaki mapuroibagi Manau nupa thokpa Nirmalaya de hariba sida mahaki mapuroiba amadi Manembok asi mangkhiba sida thibada mateng pangbina bagidamak hairami. Masigi matung tarakpada Nirmalaya de su makhoina leriba mafam aduda lakhi amadi mafam aduda lakpa matamda thangnaba singna Sankari de asi ngasidagi numit kharanigi mamangdagi mafam asida leiba ukhide haiduna phongdorakhi. Masigi matung tarakpada haukhiba imung manungi wari singna yumpham oraga mayamba Amarjoti amadi madomsa Sankari de mangkhiba asida Bandana Kalita si chenaramgani haiduna chingnaba leiki. Masina maram oraga Nirmalayana Bandana Kalitagi mong matauksing kupna senaduna leiki. Masigi matung tarakpada November ki tang 18 asida Nunmati police station da mangkhiba Amarjoti degi machin manaw thokpa Nirmalaya de hariba miyoi asi laktuna complaint ama amuk tawrakhi. Magi complaint asida hariba asi maki madomcha Sankari de amadi maki mayamba Amarjoti de mangkhibagi matang asi maki mataima Bandana Kalita asi singnei haiduna phongdokhi. Loinana mahaki complaint asida phongdokliba asi mahaki madomcha Sankari de asina mangkhraba matungda makhoigi leiriba flat sing asigi thagi oiba sanpham sing Bandana Kalitana khomgatli loinana hairiba flat aduda Bandana Kalitana nauna miyoi kya marum amasu mahakna thamjille haibasini amadi Sankari degi ATM card asi sijinnaraba matungda Bandana Kalitana yamlaba sanpham sing lokthokhi haiduna police ta complaint tawrakhi. Haujikti non-mati police station da chap manaba case amagi
ꯇꯣꯉꯥꯟꯕ ꯀꯝꯄ꯭ꯂꯦꯟ ꯑꯅꯤ ꯁꯨꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯝꯄ꯭ꯂꯦꯟ ꯑꯅꯤ ꯑꯁꯤꯗꯤ ꯃꯥꯟꯅꯕ ꯅꯠꯇꯦ ꯅꯧꯅ ꯇꯧꯔꯛꯄ ꯀꯝꯄ꯭ꯂꯦꯟ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤꯕ ꯑꯃꯔ ꯖꯣꯇꯤ ꯗꯦꯒꯤ ꯂꯣꯏꯅꯕꯤ ꯕꯟꯗꯅꯥ ꯀꯂꯤꯇꯥ ꯑꯁꯤ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯡꯅꯩ ꯍꯥꯏꯕ ꯑꯁꯤ ꯑꯅꯤꯁꯨꯕ ꯀꯝꯄ꯭ꯂꯦꯟ ꯑꯁꯤꯗ ꯇꯧꯔꯛꯈꯤꯕꯅꯤ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜ ꯀꯌꯥꯃꯔꯨꯝꯗꯒꯤ ꯊꯤꯖꯤꯜꯂꯛꯈꯤ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯁꯨ ꯃꯇꯝ ꯌꯥꯝꯅ ꯂꯧꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯇꯥꯔꯤ ꯑꯍꯥꯟꯕ ꯀꯝꯄ꯭ꯂꯦꯟꯅ 2022ꯒꯤ ꯑꯣꯒꯁꯠ 18ꯗ ꯊꯥꯡꯒꯠꯂꯝꯂꯕ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯀꯝꯄ꯭ꯂꯦꯟꯁꯨ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯁꯤ ꯊꯥꯡꯒꯠꯂꯛꯈꯤꯕꯅꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ 2022 ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 13 ꯑꯁꯤꯗ ꯀꯂꯤꯇꯥꯅ ꯒꯨꯋꯥꯍꯥꯇꯤ ꯄꯨꯂꯤꯁꯀꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯄꯤꯗꯕꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯅꯤꯔꯃꯂꯌꯥ ꯗꯦꯅꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯃꯠꯇ ꯆꯠꯊꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ CIDꯗ ꯀꯝꯄ꯭ꯂꯦꯟ ꯑꯃꯈꯛ ꯇꯧꯔꯛꯈꯤ ꯇꯧꯔꯛꯂꯤꯕ ꯑꯅꯤꯁꯨꯕ ꯀꯝꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯛꯈꯤ ꯂꯣꯏꯅꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯤꯝ ꯑꯃ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯀꯂꯌꯥꯟ ꯄꯥꯊꯛꯅ ꯂꯨꯆꯤꯡꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤ ꯊꯤꯖꯤꯜꯂꯛꯄ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯕꯟꯗꯅꯥ ꯀꯂꯤꯇꯥꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯑꯃꯗꯤ ꯀꯅꯥꯒ ꯄꯨꯜꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯁꯤꯚꯤꯜꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯕꯟꯗꯅꯥ ꯀꯂꯤꯇꯥꯕꯨ ꯀꯨꯞꯁꯤꯟ ꯁꯦꯟꯅꯔꯤ ꯂꯣꯏꯅꯅ ꯕꯟꯗꯅꯥ ꯀꯂꯤꯇꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯁꯤꯁꯨ ꯁꯔꯚꯦꯂꯦꯟꯁꯇ ꯊꯝꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯝꯃꯤ ꯑꯗꯨꯒ ꯅꯤꯔꯃꯂꯌꯥ ꯗꯦꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯃꯥꯡꯈꯤꯕ ꯁꯟꯀꯥꯔꯤ ꯗꯦꯒꯤ ATM ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯕꯟꯗꯅꯥ ꯀꯂꯤꯇꯥꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯂꯧꯊꯣꯛꯂꯦ ꯍꯥꯏꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯁꯤꯒꯤ ꯑꯦꯀꯥꯎꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯕꯟꯗꯅꯥ ꯀꯂꯤꯇꯥꯅ ꯌꯥꯝꯂꯕ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯁꯦꯟꯐꯝ ꯂꯧꯊꯣꯛꯂꯝꯕꯒꯤ ꯏꯚꯤꯗꯦꯟꯁ ꯐꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯅ ꯃꯄꯨꯡ ꯐꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕꯒꯤꯗꯃꯛ ꯕꯟꯗꯅꯥ ꯀꯂꯤꯇꯥꯕꯨ ꯐꯥꯈꯤ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯒ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯀꯌꯥꯃꯔꯨꯝ ꯊꯣꯔꯛꯈꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯁꯤꯕꯨ ꯃꯤꯁꯂꯤꯗ ꯇꯧꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯕꯟꯗꯅꯥ ꯀꯂꯤꯇꯥ ꯃꯍꯥꯛ ꯃꯁꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯕꯣꯛ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯌꯥꯖꯈꯤ ꯑꯗꯨꯒ ꯃꯤꯍꯥꯠ ꯑꯁꯤ ꯃꯍꯥꯛ ꯃꯊꯟꯇꯅ ꯆꯠꯊꯕ ꯅꯠꯇꯦ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯃꯤꯍꯥꯠ ꯑꯁꯤꯗ ꯌꯥꯎꯈꯤꯕ ꯗꯥꯟꯇꯤ ꯗꯦꯀꯥ ꯃꯁꯥꯒꯤ ꯆꯍꯤ 32 ꯇꯦꯛꯁꯤ ꯗ꯭राꯏꯚꯔ ꯑꯁꯤ ꯈꯥꯅꯥꯄꯥꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯈꯤ ꯑꯗꯨꯒ ꯑꯔꯨꯞ ꯗꯦꯀꯥ ꯃꯁꯥꯒꯤ ꯆꯍꯤ 28 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯇꯤꯟꯁꯨꯀꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯍꯥꯛ ꯑꯁꯤ ꯐꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 6ꯅꯒꯤ ꯔꯤꯃꯥꯟ ꯂꯧꯊꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯝꯂꯛꯄ ꯔꯤꯄꯣꯔꯠꯇ ꯑꯃꯔꯖꯣꯇꯤ ꯗꯦ ꯑꯁꯤ ꯆꯍꯤ 12 ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯕꯟꯗꯅꯥ ꯀꯂꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯑꯁꯤ ꯐꯦꯃꯤꯂꯤ ꯑꯅꯤꯃꯛꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯐꯦꯃꯤꯂꯤ ꯑꯅꯤꯃꯛꯀꯤ ꯑꯦꯒꯦꯟꯁꯇ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯧꯔꯕ ꯂꯨꯍꯣꯡꯉꯕꯅꯤꯅ ꯁꯟꯀꯥꯔꯤ ꯗꯦꯅꯁꯨ ꯕꯟꯗꯅꯥ ꯀꯂꯤꯇꯥꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯇꯝ ꯈꯔ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯔꯖꯣꯇꯤ ꯑꯃꯗꯤ ꯕꯟꯗꯅꯥ ꯀꯂꯤꯇꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯇꯥꯔꯛꯈꯤ ꯈꯠꯅ ꯆꯩꯅꯕ ꯑꯁꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯈꯠꯅ ꯆꯩꯅꯕꯗꯨ ꯅꯠꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯏ ꯑꯗꯨꯒ ꯑꯃꯔꯖꯣꯇꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯒ ꯌꯥꯝꯅ ꯁꯪꯒ ꯇꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯔꯖꯣꯇꯤ ꯑꯃꯗꯤ ꯕꯟꯗꯅꯥ ꯀꯂꯤꯇꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯟꯗꯅꯥ ꯀꯂꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛ ꯁꯟꯀꯥꯔꯤ ꯗꯦ ꯑꯁꯤ ꯃꯍꯥꯛꯀꯤ ꯆꯥꯟꯃꯥꯔꯤꯗ ꯂꯩꯔꯤꯕ ꯐ꯭ꯂꯦꯠ ꯑꯃꯗ ꯃꯊꯟꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ
masa mamau anina leriba mafam asiga sankari de asin leriba mafam asiga lapnaba asi subnatagi kilometer 3 muktani bandana kalita su khatna chainabagi thaudo asi toina thoraklabanina mahaksu yamna nungairamdi masidagi mahakna gym amada fitness trainer ama oina gym amada thabak tawba horaklami mahana gymda thabak tawba asi ahanbadadi Manembok sankarina support tawrami mamau nupina tarukliba thabak asibu yamna pukning thagatpiki adubu masi kuina chatkide khanghaudana Manembok sankarisu mamau nupina tawriba thabak asida pukning onduna mamau bandana gi thabaktagi support tawbasu lepki masidagi bandana amadi sankari gi maraktasu asauba yeknaba amagi maru hunba hauki bandana kalitana hauzik mayok nariba asi nungti numit khudingi mahaki mapuroibaga khatnaba chainaba madugi chaina khangba amadi masige mathakta Manempokna amuk mahakpu mirai birakpa masina maram oraga bandana kalitagi wakhaldasu karigumba ahongba khara laki Magi wakhalda khaliba asi mahaki Manembok amadi magi nupa asidagi matau karamna free oina mahak ase leigani haibagi wakhal asini tasinamak free oiba haibasi mahaki mapuroiba amadi Manembok asi hatlage haiduna bandanana khanba hoki wakhal asida mahak ayuk nungthil numidang matam chuppada khanduna ta leiki masidagi mahakna masa mathantagi oiba wakhalna khallabadi masi oithoklaroi haiduna pukningda khanjarami masigi tungda bandana kalitana mahaki mamanaba ani danti deka chahi kunthagani thoi amadi arup deka anida wari pumba lirami amadi makhoi ahum tanaduna tamthiraba plan sing tawrakhi plan asi yatlaba matung degiri bandana kalitana aseng batanja ngaiduna laiki Hatkhiba July gi tang kungani thoi Guwahati gi Chanmari da leriba Amravati apartment gi flat number 11 da leriba sankari degi manakta mamau nupi bandana kalita laki hairiba flat asida haujik leriba si bandana kalita amari sankari de ani asi khaktani sankari de su thangnaba mikupta kari oigani haiba khangjadaba makhai mahaki leriba kada tuminna hiptuna pothaduna lerami Manembokna hipliba ka aduda bandana kalita tuminna changlaki amadi ishi shina tumliba sankari gi maida mona namsinduna thamlami sankarina mamau nupina mangonda mon namsinduna hatnanaba honaragliba phibam aduda yamna kana masa danthok chanaba honajaki adubu bandana kalita su mon adu sungtha thadokduna namsillaga adumak thamki mikup kharigi tungda sankari de masa ngakthok chanaba hotnaramba movement kudimak tuminna leiki tanja aduda bandana kalitana tan taknanaba leiriba rolling pin aduna Manembokki makokta hanjina thongki bandana kalitana khudakta arup dekabu mafam aduda kauki mafam aduda arup deka laklaba matungda machentigi thang amana bandana kalitagi hakchang adubu saruk ahum thongna kakthatlaba matungda polythil amada ningthijana pek tawrami tamthiraba thodo adu chathakhibaki mafam adu bandana kalita amari arupna karigumba amata thokhiba mandanaba yamna ningthijana finailna singbasing kapthoktuna hanagumna taru tanana thamlami masigi matungda makhoina mihar asigi plan tawbada yawriba danti deka hareba mihe asida call tawki danti deka mafam aduda lakhi amasung sadong sing adu polythil amada haplaba matung madugi matungda blanket amana muk ningthina yomsillaba matungda danti dekana purakliba car adugi manungda ningthijana haplami masigi matung tarakpada makhoina Guwahati dagi Meghalaya lansinduna Cherrapunji mayada leiba mi yamna toina chatnadaba aruba lokchap amada sankari degi hakchang adubu makhoi ahumna hundok khirami amadi mihat aduda sisinnakiba thang evidence oiba yaba posap khudingmaksu makhoina lakpigi lambida tongan ba mafam singda makhoina hundoktuna thamlamki bandana kalitana Manembokpu mihat thina hatkraba matung amadi haksang sing adubu manghankraba matungda bandana kalitana mapuroiba amarjoti roibu amuk manghannaba tanja ngaiduna leiki
Bandana Kalitana Ngaiduna Lakpa Tanja Si Hatkhiba Kumja Lisingani Kungani Twigi August Kitang Taragatareta Mapuroiba Amarjotibu Hatnanaba Kudong Chaba Mahakna Punky Numit Asida Amarjoti De Amari Bandana Makoi Anigi Naringida Leriba Fled Asida Punna Leminaki Tanja Duda Bandanana Magi Marup Anida Kol Tauki Aduga Makoina Leriba Mapam Aduda Laknanabagidamak Haiki Masigi Matung Tarakpada Bandana Kalita Danti Deka Amari Arub Deka Makoi Ahum Pullaba Matungda Amarjotida Makoi Ahumna Yotkumba Posak Ama Sijanaduna Makoi Ahumna Etek Tauki Etek Aduna Maram Oiraga Amarjoti Mapam Aduda Thawai Manki Masigi Matung Tarakpada Mamangi Matogum Mama Sankari Deda Taukiba Adugumna Amarjotigi Hakchangbu Saruk Manga Tokna Kaklaba Matungda Sadong Singadubu Tongan Tonganba Polythinda Ningtizana Pek Tauroba Matungda Blankena Amuk Ningtizana Yumsillaba Matungda Makoi Ahumna Danti Dekagi Gari Aduda Silongi India Bangladesh Border Mayagi Dwaki Hariba Mapam Asitamna Puraki Amadi Mapam Aduda Amarjoti Degi Hakshang Adubu Hundok Lamki Investigation gi manungchana Guwahati Police na Makoi Ahumak Meghalaya da Puraktuna Makoi na Hundokiba Sankari Amadi Amarjoti gi Sadong Sing adugi Khongul Lerami Meghalaya Police ki Matengalanana Sankari degi Hakchang Hundokiba Khasi Hill ki Chera Punji Mayadagi Sankari degi Hakchang gi Sarukara Fangbangamki Amadi Amarjoti gi Hakchang busu Makoi na Hundokiba Dauki gi Mapam adudagi Hakchang gi Sarukarasu Fangbangamki Loinana Police na Thaudo asida Chenariba Bandana Kalita Danti Amadi Arub Dekagi mobile phone sing Fagatki Makoi gi Hakchang sing Putuk Pusin Taubada Sizin Nariba car Laikidraba Mama Masagi ATM card Blanket na Singbasing Punky Hairiba blanket asi Sankari degi Hakchangbu Yomsilamba blanket aduga Chapmanaki Hangliba Polam Kudimag forensic examination gidamak Tharami Masigi Makatarak pada court putok laba matung Chapchaba evidence sing Panglaba matungda Bandana Kalita Danti Arub Deka Ahumag Zelda Thajinki Mathangda Anoba case ama amuk puduna laksage Mayamna channel asibu nungsibiduna like comment subscribe tawbiramu tabiriba singbo amukahana kurumjari